mitop sing halan kibada thadau sing na saugal le haina phongdokre thadau phorok asing alengai matamdagi manipur gi damak thodang kya lauduna lakhi 1947 na manipur ning thongna panba matamda thadau jip sing na konung da state ki ning tambang ngak na ba thodang laukhi manipur gi apun gi saktam kai handana thamna ba amasung lamdam asida nrc sana handuna mitop sing halan kibagi thodang su thadau np na mapung phana saugal le thadau sing asi kuki ga mari amata lena de thadau sing na manipur gi integrity lep le manipur kai na ba center da demand mata tauki basu laikhide haina thadau np ki president and james na ngarang pawmi singa unaba amada phongdokre Samjin Sajin ba registration number sizinaba gari da lupa lakh nipa longi mamal oigada ba san taraundoi purakpa kuki ahum phare haidi security force na Tenopal district ki khudeng thabi da leba vehicle check post ta leptana satharpa check tobagi thabakta ngarang lupa lakh nipa kan singni phumanga rongi mamal oigada ba san taraundoi purakhiba kuki ahum san sing asika konana phare haidi pharaba singde district asigi more ps na koliba m sanau khuldagi hamilen hawkip sahi kuntaruk suhau hawkip sahi yankai pan amasung henkhola lokhum sahi kunthra ga taru kawi haide makoina sansing asi 4-wheeler mn07c3345 ta yonna bagidam purakibani haide adam oina makoi bu pharaga ahan bo oina sathakeba investigation da makoina sansing asi bu purakpada sizinara ke gari asigi registration documents sing samjin sajin ba amasung aran ba oiram le haide PR Sangdokpagi official oiba notification thokre chaliba sahi asigi haukheba February 13 dagi hauduna President of India na Manipur da President rule thambagi matangda thokiba presidential proclamation adu makhata na sanaduna lakleba thasigi 13 dagi hauduna mathang sahi 2026 ki February 12 phawba tha taruk chupna President rule sangdokle haina India lenga ki joint secretary na official oiba notification thoktuna Manipur lenga ta khangalakre central government ki joint secretary na Manipur ki secretary to Governor amadi Chief Secretary da address tawduna President rule makhata na sangdokpagi thokiba notification aduda India lenga ki maikai dagi President rule handokle haba order thoktriba phawbadi mathang sahi 2026 ki February 12 phawba President rule leragani haina khangalakibani Tamdagi Huran Kiba Gari Sing the Yolambada Senabamio and Phare Hadi Manipurgi Tampaki Mapam Sing the Huran Kiba Gari Sing Singi Mapam Kiada Sendongi Kalaga Yolambamio and Tobal District Kongzo Police Station Gi Manung Sanba Pundre Mamang like Kaidagi Manipur Police na Phare Hadi Police na Thadrok Posero Lamagi Matung in a Parbamio Sing Adudi Tenopal District Kul Saibung Biles Dagi Dang Sawa Sanjoy Maring Sahi Kungamari Amadi Tenopal District Lamlong Kunaudagi Koitong Premsan Sahi Dramapan Kawi Hadi Makoidagi Honda Activa Maso Pagat Pangamle Haina, Serol Sinakangalakle. FNCC na chathariba bangamari lenana Kuki Civil Society Organization na phongdorakleba wafam yumpham yaudabani haina phongdorakre Manipur gi tongan ba local TV channel sing amadi pause khara da working committee of the Kuki Civil Society Organization na Naga Food Health Coordination Committee na hojik chathariba ban asi Federation of Civil Society Organization folks ki lusingba DS manihana insenduna chathabani haina phongdorakleba se yumpham yaudaba aran ba wafam ni haina host ki Secretary Information and Public Relations Neres Mangangi Serolamana Pongdorakle FNCC na Satarba Ban Asiga Fox Karigumba Hiram Amata Damari Lena de Kuki Civil Society Organization of Pongdok the Bawapamase Makoina Tauriba Aran Batabak Sing Lotsana Bahonabada Fox ki President Pamdagi Potakraba Lusingba Amada Mara Sejen Bagi Tonga Sitaraina Logde Aran Bayum Pamda Irang Sagatuna Amadi Aran Puari Semduna Lamdam Sida Makoigi Kongda Pam Sem Nabahonabagi Tawong Miam Kangi FNCC na Sangsilba Bansiga Mari Lena Media Tamkeba Wapam Lamdam Sigi Miam na Kangaraba Wapamne Nagagi Lamphauduna German Tiger Road Sembayaroi Lambisi Drug Putopusin Taubada Sizina Naba Lambini Suspension of Operation Tauba Kukim Retention Gekada Listing Amahenbagi Kem Naga Taba Lamda Sana Patorang Tauba Yaroi Nagagi Lamda Manipuri Lol Gangdaba Illegal Myanmari Sing Kul Tasilapo Yaroi Nauna Kulmaming Thonba Yaroi Hibana Singba Demand Sing Tauduna Sangsileva Kongzang Habisi Miam na Kangarabane Mari Lena the Wapam Amada Fox Gaming Season Pogi Tawong Ase Makogi Samjins Hazenbagi Hainabi Adu Thorakpani Haina Fox and Lawi Haide Imphal East ki eviction da achan mira naina sathare haina pen da phongdok narakle Imphal East district ki manuk saliba ngarian forest gi yaripok thongkong phaw da satharakle eviction gi thong ase peningai oidre amasung achan mira naina sathare haina mapam asigi miam na pen da wapam sing phongdok narakle mapam asigi oina eviction satharakpagi nini chanbu numita poirau sarak maya adwai da eviction sathaba lakpo district administration gi official singa mapam adu gi miam gi marakta yetna bagi thodok thoklaba matungda poirau khongjel dagi Nilkamal Konthojam
amade angtha mamang laikai dagi wai manglemba kawba mioi anina hai ngarian forest dagi yarepok thongkhong phawbugi mafam sing asigi oina SDO amna lusingba temna ngarang dagi eviction satharakpani laingak na publicity tawduna eviction tawgani hairabasu yumbu singda kadai phawbasu e haibadu mangjongna survey ama pangthoklaga khanghan basu laitabana miyamda samamna pokhale laingak na ngami habigi matagum makoina poroko map amada yumpham oiduna JCB sijiladuna hektamak thugaibadi pende eviction gi mayokta miyamna leiba nate adubu yumbu singda kadai phawba sokle haibadu haijabata tabi pham thui eviction satharakliba asisu miyoi kharadadi tawdaba yadabagi maongda khajitang thugairamba aduga yum kharabuna upul sana thugairambagi thawong tahoningde maramasna laingak na eviction satharabasu hana demarcation pangthokpiyo aduga yumbu singda masa masana sidok janabagi khudong saba pibiyo hairakle Raj Baban CM Banglo amasuk Secretariat ki office sing mai manggadawri MSPDCL ki Central Subdivision 1 ki manager na nganang thokpa zero lamada thasi ki mapan gi ayuk pung tare makhai dagi ayuk pung tara phawbu gi manungda 33/11 kV Imphal Power House Substation dagi mai lawriba 11 kV Secretariat feeder gi oida jungle cutting amasung operation amade maintenance ki thabak sing mari lenaba sing sathagadabana haidaba numit asagi pungpham sida shutdown tawgani maramasna feeder asina mai piriba Raj Baban Complex CM Banglo amasung Babu Paragi Secretariat Office na singba singda mai phangloi haidi Myanmar came the attack satharakpadagi Nagaland da Alpha Aige kadar ahum surrender tawrakhre haidi Myanmar da leba came amada akanamong the Indian Army gi makaidagi attack sathakibaduna maram oiduna came adu da leramba United Liberation Front of Assam Independent Alpha Aige kadar ahum Nagaland gi sanglang su da leba Assam Rifles surrender tawrakhre ngarang surrender tawrakraba Alpha Aige kadar sing adu Sarai Diogi Tengkapukuri dagi Pragya Jyoti Setia Elas Prasad Asong Karbi Anglong gi Boithalang Sot gi Ibjyoti Sakya Elias Bargap Asom Amasung Tinsukia dagi Anthony Morane haire Police ki pauna makha taraduna Sotia Amasung Sakya na Kumja 2022 da Alpha ID yauki aduga Moran na 2023 da yauki bane makoina surrender taropadagi Sarai Dio Police na makoi bukasta di da thamki aduga wahang pahung kaya sathari haina Sarai Dio ki Superintendent of Police Surjit Singh Panesa na phongdorakle Manipur ki Chief Electoral Officer oina Silence Kumar bo appoint tawkhre anobo mikhal pangthoktuna political gi oiba charang abasi loisinaba center ki khujil tharang amara hangnarakle Election Commission of India ECI da Silence Kumar Saurasyabu Manipur gi anobo Chief Electoral Officer oina appoint tawkhre Representation of the People's Act 1950 gi makhada Election Commission of India na August 3 ta thokiba notification amana Silence Kumar Saurasyabu anoba Chief Electoral Officer oina appoint tawkhibani Manipur da election gamari lenaba activities sing amade tungda lakadoriba matamda lamdam asida democratic process mai pakna sathana ba mathauta ba thabak thorom khudimak Chief Election Officer Silence Kumar Sauriana yengsingani Silence Kumar na phamase pudringai Manipur government gi makhada hojik pairiba pham khudimak thadokani Manipur lenga ki makhada hojik Silence Kumar na election department ki Chief Secretary oina charge puriba sinatna atopa ahemba thaba amata makhata na puba yaroi haina so ECI na thokeba appointment notification adu da yauri hairiba kanglon ase the electoral process ki integrity leina thabak paina na ba atopa phamsing puhandabani hairi nakalamorom da chaliba sahi asigi February 8 da N Birena Chief Minister pham thadokraba matung NDA gi leiriba MLA sing gi marakta anobul sing ba makhanduna laingak semba ngamdabadagi tha adugi 32 da Manipur State Assembly bu suspended animation da thamduna center na president rule thamlakhibadagi hojik thokliba political gi oiba sarang na ba se nauna mikhal pangthoktuna loisena bu center na honarabra haina Silence Kumar Sauria bu nauna Chief Electoral Officer oina nauna appoint tawrakiba sida lebak miyam hangnarakle North East Pumbada NRC tawduna illegal immigrants deport tawkhigadabani haina NESO na warep lawkhre North East Students Organization NESO gi component member ama oiriba All Assam Students Union AASU na yumbu oiduna thasi gi tarukta NESO gi executive meeting pangthokre meeting adu da NESO gi component member oiriba North East state singi tongan ba organization sing na magma gi state ta thengna da khudong chandaba sing puthokna ba khana khe international border oiriba North East state sing da border fencing ningtina khadabadagi top sing kalon kaida changsilaktuna mayoknariba khudong chadaba sing adu NESO na lumna lawbaga loinana North East State Pumbada National Register of Citizenship NRC pangthoktuna illegal immigrants sing maramdamda halan khinabagi thabak India lengang na athubada paikhatnaba punna taksinminaba haina warep na khre Manipur da tholiba sahi ani helaba irang ase lumna lawbaga loinana India lengang na athuba matamda waroshin ama puraktuna lamdam asida ingna sikna lehanaba taksinba international border oriba North East ki state Pumbada border fencing tauna ba taksinba state
State Administration da asoba thodang lawriba IAS amadi IPS Cadre Northeast State masamagi yellow singna paiba ngamnaba region asigi mahiroi singna UPSC exam thahanaba sahi khudigi mahiroi ani dagi tadana thagatuna Delhi da leba next IAS Academy da lemna mahai tamhanaba national sahi asigi September amadagi thabak lokat pahana warep lauke ngarangi meeting adu the Northeast region asida kalon kaina sangselagli mitop ke ana leba asigi asengbo citizen amagumna Aadhaar card amadi voter card phawa paisilaktuna makhoigi hak talakpaki phibam da lakleba ase missing yamjadaba Northeast State ki yellow missing gidi nungnang ningai ne asigumba common oiba issue asi punna thenglamina hudrabade tunglam chatta region asigi yellow missing mangkhiba yabagi akiba lei maramaduna athubada logi wamda sangselakaba mitop sing khandoktuna makhoina lanna paisin kaba document sing nauna verify tawthokpa amade maramda halan khibana region asida thengnaliba mitop ki issue asigi warosin porakani haina wafam sing component organization sing emai kaidagi puthokuna khanakhe Kuki singna pre movement da athingba piri makai Naga area da Kuki changba thingbagi khongjang pak thok sok thokani haina FNCC na phongdokre Naga taba mafam singi singkhong singya da chathariba ban asi working committee of Kuki civil society organization amasung WKZIC gi banner makhada Kuki expansionist force singna chathariba ka henba thawongi mayokta chathabane zomi natraga marlu sai mizo community gi mayokta chathaba khongjang nate haina foothill Naga coordination committee FNCC na phongdorokle loinana Kuki singna pre movement athingba piri Naga area da Kuki sangbat thingbagi khongjang pakthok chokthokani hairi FNCC na thadorpa cherol amada zomi natraga marlo sai mizo community amasung Naga community gi marakta amaga ikai khumnana amadi nungsi chanana laminarakle community ani gi marakta yanaraktabagi puwari leite haba wafam thanglakle FNCC na sangsilba ban asidi WKZIC amasung working committee Kuki CSO gi banner makhada thabak tawriba Kuki expansionist force na Naga phurup ke matakta chatharakpa ka henba thawong ki mayakta chathabane Haiba group sing asina yakai thingaiba lam khopsin ba political manipulation tawba amade lamdam asigi ing tapa punsi thugaina hona duna lakpe haire working committee Kuki CSO na media gi khuthang da phongdo ke wafam ama react tawraduna nakoina Indian constitution gi article 21 natraga essential commodity act 1955 ki matang da wangang ba matik sade ngangpham thokte haiba wafam thamladuna haukiba tha kuntaret henba matam ase nakoina national highway da blockade tawduna state asigi miyamda nongmada changdaba yadraba polam sing lambi asida puselakpada apan bapiduna lakle nakoina sathariba thawong adu economic terrorism ni maramasina nakoi gumbana human right natraga civil liberties ki matang da wangang nabagi moral natraga legal ground amata laite haina su cherol sina thamlakle Zero Cinema Kataraduna Working Committee Kuki CSO na National Highway 2 natraga Pozai Puba Amadi Miyam gi Chathokasin da apan piri makai Naga area da Kuki Chathokasin tawbada aduma athingba thamgani FNCC na khongjang ase National Highway 2 National Highway 37 konsen baga loinana Nagaland district ki parent amasung Assam ki North Kasar Hills phabu konsen gani haire loinana athingba si thugairakpada thorakpa aphapata pumbagi Texas Working Committee Kuki CSO na pugada ban haina so Foothill Naga Coordination Committee FNCC na makhata na khanghalakle nengsingba yabadi working committee Kuki CSO gi wangangloi thangmilen kibgena cherol ama thoktuna FNCC na Kuki jomiam gi chathokasin da Foothill Naga Coordination Committee na July 15 tagi changsilba khongjang asi pung 33 ki manungda handokadabani haina warning tawrakhibani August 13 da nationwide protest tawgani haina phongdokre Union Home Minister Amit Shah na lebak asidagi se chang sudaba mitop sing khandoktuna masagi maramda hankinaba state amasung union territory lengak singda akanna poktak pi khiba sida BJP shasan tawba state singda Bengali migrant singbu Bengali masani haina lawduna tathi tawaina amadi phajin punsinbagi thawong kya chathari paramaduna asigumba Bengali lol ngangba singi mathakta chathariba miyot minai khudakta lepnaba CPI na thasigi tarama thoida state senba thongna protest pangtokani haina CPI Manipur State Council ki serolamna haide Manung mapan phawna uba ngamba senja thumja laitaba lenga ama lingba ngamle haina PM Modi na phongdokre haukiba sahi 13 asida manung mapan phawna uba senja thumja laitaba lenga ama lingba ngamle haina Bharat ki Prime Minister Narendra Modi na phongdokre wafam ase New Delhi da pangthokiba miyam gi oiba thoram amada Prime Minister Narendra Modi na saruk yaduna wa ngangladuna phongdokibane Prime Minister na makhata na hai haujik Bharat ki lengak sasan tawriba lenga asina leba asigi kasin koya yauna sakhar hanabagi anoba thorang paikhatle thorang asigi manuksana lebak senba thungbada Panchayat gar listing kontra saba ngamkhre lairaba miyoi singi damakta yung koti mari sakhre anoba medical college ahum saba loire haina su phongdokhi PM Modi na makhata na phongdokhibda leba asina Make in India amasung Atmanirbhar Bharat ningthina mai pahandana malengbe khwaidagi sel paiba ahum suba leba parana ohenaba miyamna mateng pangbiu haba wafam su phongdokhi